Ngasigi len yauba nonglei nushit aduna Thoubal district ki tongan ba mafamda pak sana amang ata thokan khibaga loinana yum kaya humdokhi district asigi DC Ahantem Subasna kudaki oiba relief ke potlam sing gen thokpa hokre ngasi nungtel pung ani rom tarakpa duaida sikhiba akanba nonglei nushit amadi len tabana maram oiraga Thoubal district ke manung chanba tongan ba mafam singda yum kaya humdokpa amadi amang ata thokan badagi imung kaya lefam leitaba yaunare District asigi manung chanba Kairembiko Wangjing Lamding Uyal Wangbal Khongzom amadi Tekcham na chingba mafam singda chauna amang ata thokpagi paulekhi Kairembiko Khungang dadi yum sing ayambana amang ata thokhe masina maram oiraga imung kaya lefam leitabagi awaba mayoknare Khungang asigi lambi gi nakyat leiba furniture gi dukan pumnamak nonglei nushina humdokre loinana Gari kaya maso akai atoi thoki amaromda nonglei nushit aduna amangata thokan khraba miyam gi damak Thoubal district ki DC Ahantem Subasna khudaki oina tropolene yauna acha thaki potlam sing yan thokre ngasi aikoi manipurda amukta thokidriba mawangda akoigi len taba hailstorm da akoigi Thoubal district ki Pagi mafam ayamba yamna thina sokna aikogi yung kai maruoina jinghada laiba yung kai je aikogi putharakpadagi pubadagi yam chauna aikogi amangba mathwe district administration side tagi akoi kudakki oiba relief asi yamna laibak tibna nomaijing ju abni aikoina bazar ju main oina hangdabadagi pochai je aikogi relief material se phangna bohna dasu yam wa adabu aikoina hujiksi aikoina club sing aduga aikoige panchayat ki representative sing tauraga aikoi area gi ngaki oina immediate relief yana bagi damokta aikoina tarpaulin 40 by 20 feet ko sangba tarpaulin si akoi kharga ngasi gi nungangi aikoige hana pochai open da lei bo kholi basi khumjan ba yana bagi aikoi yenthok chabani aduga